NIA na Fajinkhiba Sagolsem Sanatomba Micham ni athuba matamda mahakpo condition amata Yaodna Thadorakdbani haina ngasi Thoubal district ki Wangbal maning laikaida miyamna wakat mifam kre wakat mifam aduda sarukia khiba mairapaibi amana fongdorakpada Tha asigi taramathoigi ayuk pung taramathoiram tabada Wangbal maning laikaida leiba Sagolsem Sanatomba apokpa S inaubibu NIA na mahak ki thabak sufamdagi fakhiba adu akanma mawongda condemn tawi Sanatomba Micham ni mangonda NIA na siriba maral yumfam yaudabani mahakpu condition amata yaudana Thadorakdbani CSO sing amadi mairapaibi lup singa khutsamnaduna makhal makha kayagi khongjang changsinlagani haiki wakat mifam aduda NIA na khun ngakpa faba yaningde NIA na khun ngakpada paliba case khudakta handokadabani Sagolsem Sanatomba condition amata yaudana Thadorakdbani Micham faba yaningde haina thaba placard sing sizinakhibaga loinana kholaw kayasu lawki Sagolsem Sanatomba hariba nupa masa asi handaki May 3 gi 2023 gida khunga koina thokjagi bani aduga hojikpa khunga koina dum leijabani ado NIA na laga phaki basigi maramda khoina yaningdaba hongtopu oina khoi ngasi wakat mipam phamjagi bani magi case ta paliba punamakse maran yaude andak namdugida jirida kuki nupi ama hakhibagi mabu case pambiribado adu akhoi yaziningde kukina maitai haliba mayamjigidi NIA na phabigiba leigraba maitai da sum phabibaje masi akhoi yaningde masi tobiganu aduga chajapuda 2021 da asam raifan phabada chenai moreda bom pokhabada chenai haribaje yufam yaudaba wani madi handaki laduda khaktang khunga koina thokjagibani aduna akhoi magi sugumba thawongje laikai club amadi maya paibi singna yaningde haibado akhoi hongtok chaboina hamjabani magonda Siriba maralade condition amta yaudana mabu thadopiro natrabadi akai club amadi maya paibi mayamna akanba mongda khongjang changsilakani